musuk mubo lechin atya kupsin khrei asaba nungsit ki ithang no pot pum no pu kang han khrei ngrang ngrang ngang ba khonjel no yuhar habna ahing do madyan sahar bu kurup tau khrei mathangi ayukta di papi sing adu makhoi masagi mayum do leirol chan khrei nungsira be chalinaw sing ekhoi allah ge thawjal dagi hazrat sulaiman alayhi salam hazrat yunus alayhi salam hazrat ayub alayhi salam amasung hazrat muhammad sallallahu alayhi wasallam gi punsi wari sing khangmin nakhre nungsira be chalinaw sing gi maraktagi yengbi hodaba yawragadi video gi playlist ta stories of prophets haina playlist am yawri bani madudi yengbiyu video asigi ai button da so hapcharam gi ngasi de khoy amuk punna hazrat suaib alayhi salam gi punsi wari khangmin nasi hazrat suaib alayhi salam madian jat asi koi chat pa kangbu ni makhoi gi maru oibal leifam di awang thangba sinai upadiptani makhoi asi Egypt amasung Syria laiba ki Asia Mahadesh ki maru oiba lalol itik ki oiba achauba lambi gi manakta lei makhoi di lalol itik tauba jati ni aduga yamna chawkhat lamme makhoi gi maru oiba gunadi lalon bada masagi oizba thiba amasung ser fala on bada namthak tauba asini makhoi na khudong thiba kaya su thokhalli amasung lambi da lut tauba lalol itik tauba leiba ki santi amasung ain gi matang da charak chahingna ba pokhalli madyan leiba ki pukchel chawrba hazrat suaib alayhi salam bu magi mi singbu dharma gi amasung afawa lambi da lamjing binabagi damak nabi am oina khanbire makhoina lalon bada namthak tawduna miyoi babu ot neibagi pap amasung kang khong chai hanbagi lamchat adu mahagna phongdok lammi mahagna makhoi da hairammi makhoi de yelhu ngai da apik pa kangbu am oirambani amasung allah taala gi thawjal dagi makhoi gi mi masing amasung maral mathum pumnamak hengat hanbire dharma leiba punsi gi ihurak pham oiriba allah bu thazba haiba si makhoi da leitre mahagna makhoi da allah taala bu no hona thazau haina taksillammi lalolitik chawkhatna naba makhoina thabak tawbada achumba sajat chatkadabani amasung puksela senggadabani mahagna makhoida cheksin wahi takpirame maduda pap ki thabangna isoi dana amangbo ehlakani manung masel khatnabada madyan leibak machet tare hazrat suaib alayhi salam gi mathauda thazba kanglup amana magi pawtak loramme dharma yadav kangbuna ot nebirabasu akhang kanbagloina santi layu takpirame maramdi allah taala ge achumba bichar ge sakti na tungda mai pakane atopa amasung nolokpa hazrat suaib alayhi salam gi tarika aduna allah bu yadav kangbu adubu amuk hena manga kanhan khrei amasung mahaki matung inbasingna mapa mapugi murti latpa dharma da hanjillaktraba amasung makhoi gi fattaba sajat adu toktrabadi makhoi bu sahar dagi tan thokani haina ki hankhre madyan gi khulak pasing adun hai hey suaib ai khoina nangbu tangai fadra sahar dagi tan thokani nang amasung nangon da thajaba punmuk adu thokhalloi hairabadi ai khoi gi sajat ka amasung dharma da halakpa tabani hazrat suaib alayhi salam na khomme Allah taala na madudagi ekhoi Allah gi hukum amasung thorang mak natrabadi ekhoi na karigumba upai na masida hanjilakpa ngamjadre Allah taala da ekhoi na yakin thajaba thamjare adugi matung da mahang na dwa tawjai ekhoi gi mapu achauba ekhoi gi amasung ekhoi gi mi sing gi marakta wayal achumba tawbiyo maramdi Allah taala na hakti wayen bad khwai di hena haibani wafam masida makhoina hazrat suaib alayhi salam amasung matung in basingi amang banatana atai karisu oiraroi haina ki hallamme hazrat jibril alayhi salam faristan hazrat suaib alayhi salam da madyan ge kanglup sing amang ata thokkadabasi yanduna leire haina khanghallamme maramasina hazrat suaib alayhi salam no mahaki matung in bami lisingam chatret ka loina dno sahar thadokre lam hongba kangbu asino sahar thadok padaw
मदियान की मीसिंग अदुना हजरत शुएब अलैहिस्सलाम ता धमका तौरमे चुमथोक याररोइदब अमसुंग करी नुंगी तौरुरिबनो हाइरोइदब पाप चेनबसिंग असि लोइसन्नबगी ममी हान ताख्रबनी मुसुक मुब लेचिन अत्या कुपसिनख्रे असाब नुंगसित की इथंगना पोट पुमनमकपु कंहनख्रे ngrang ngrang ngang ba khonjel na yuhar habna ahingda madyan saharbu kurup tawkhre mathangi ayuktadi papi singadu makhoi masagi mayum da leirol chankhre allah gi nabi bu ki han bangam khidre allah taala gi thawzal na hazrat shuaib alaihi salam amasung maha ki loin basingbu amang atadagi kanbire लोई थारुरब नबी अमसुंग महाकी लोइनब सिंगदु शहर दा अमुक हलकले अमसुंग असेंग आयन की शासन लिंखले शांति लेरब अमसुंग चौखलब मदियान लेबाक हजरत शुएब अलैहिस्सलाम न चही चामग कुनमरी हिंगलमे असुम तौना अल्लाह ताला न फत्तब सिंगबु दंडी पीबगुमन अफब सिंगबुसु थौजाल तौबी नुंगसिर बेसिलिनाव सिंग ngसिगिदि असि फावबदन खंगमिनरसि मथंगी वीडियो अमदा अतोप नबी की पुंसिवारी अमुक खंगमिनसि अल्लाह हमसुंग महाकी नुंगसिब रसूल सल्लल्लाहु अलैहि वसल्लम की अपामबद पुंसी असिलेन नब कन्न होटनमिनसि